Hello, good morning. 10 months Manipur conflict. Manipurgi Irangse tha tara surakle. Chahi ama farakadore. May tang ahum 2023 numittagi horakpa Irang asin namaram oiduna. Miyoy kaya mukna imungda kainaba kapating thaba haiba punsi do theknarai. Adu tanataduna miyoy kaya na punsi wana lilagi. Kamthengna awaba theknarakduna ngasi phawa chaba thakpada nena tadana leiri relief camp ta leire hariga senaba firon leitabagi awaba chana thaknabagi jinjak athuma haw chaninglasu chaba phangdabagi awaba hingnabagi damakta oiradi haina dal na chingba hawai alu na chingba super fine na chingba charakna punsili lagi tawbatabu ngasi phawata yamna chamamningai oiba wahang adudi tha tara pharaklaba irang ase ichinaw meitei sing tampagi mi singna kuki lan ni haina kuki war adugi opposite ta kuki jo singna meitei lan natraga Biren gi lan haina mukka hai sigi point ani gi blame tona riba ani sigi marakta mioi kaya muk chamom na dun na leirambani haibse chap chana thajai adu khakta na taduna sigi maraga sida atopa tribe china muslim nei nepali kai china naga kacha naga haige kacha naga moi mayam gi muttadi kana gi lan ni haina hairam gaba asisu hakma yaba achawba question amani maram aduna amana ama blame tonaraga leiragasu achumba madi soidna leifam thoi haibase chap chana thajai madugi achumbadu aikoi ngasi se discuss tawminare hairaga achumbadu puthokminasi achumbadu puthoi hairaga miyam gi misunderstanding confusion chamomnaba adu clear oihanba pami khanghanba pami madugi tamaktane video ena semlapagi patamase yes YouTube ta chinaw meitei ki site ta irang ase kamaina horakhibano haina chingba maramda tongan ba video mayam thengna jai oiragasu moigi explanation do fajana kumna yengba matamda moi masana masagi one side at the best oiraga ngangba explanation mayam lei aduna only one side community na haiba makai explain to makai adu 100% chumi haina lobadi yaroi maramdi atopa community community haitare bai community na su good point na explanation tongan ba leirambani maram aduna community ani makki detail explanation adu lowre haraga achumba tu putho pami sumaina moina langan amana so moina lanban haina raga kano blame to na bas koi discuss to re haraga achumba tu putho pami haijabani aduna it is my humble request to all the viewers that do not use slang word when you drop a comment. Viewers in the na no look na hijabani badi no na comment to ra pamatamda fajadaba wahe leiba macha ta ba wahe sing chandini ne use to bi rakanu to how minai adugumbadu use to rakanu haibani adugi sarukta puktil chawna wa khanmuna khalle hairaga nasana taseng namak khangbadu point comment to biro kamaina comment to bada ge hairaga china meitei singna ai kuki lan ni haina sanoi kuki lan ni haina sanduk pagi maram proof good point standpoint singadu comment box ta ibiro haibani adugi mayokna na opposite ai community sing hairaga kuki community singsu meitei lan ni haina sandoi meitei lan ni haina sanduk pagi good point kapraman adu point na comment box ta ibiro haibasi ai request ni aduna comment mayam to koina dore haraga discuss dore haraga paminare haraga achumba to puthokpa haibasi ai apambani adugi su mathakta atopa community either china muslim ata nepali mayang hairasi aduga manipurgi naga kacha naga tangkhul rongmei lengmei jemei
com etc. Moinasu view sigi video si view to biba targati. How do you understand about it? Your good point I don't know nasu comment box and drop to view. Muhana repeat toge Meitei na KUKI lan hai. KUKI na Meitei lan ne hai atopa tribe communities ko kamay na understand to ki bagi. How do you understand about it? Aduna comment aduna to birao. Achumbadu puthok min si hai mani. Comment mayam du collect tore hai ga achumbadu puthok min si. Miyam da achumbadu kanghan min si hai na video si simlakani. Once again, my humble request, Watiwarem, Lebang Wachata Dabagi Wanga Sangandu, comment to Virakanu. Aduga view to Bakuning na compulsory the comment to be Havasunate. Adubukana Gumbakra, Achumba Kangba, Utoning Bami Yawataraga di Haina, video si Simlakani. And then San Viduna, Watiwarem Ganga Sarukta, support of Vilau. I will say last request me. Na mayami comment do ay panana bagita magta korang nangajari. Thank you. See you in the next video.